ngasi mapani oiba maru oiba pawng khatang ma'am da share tawjage US officials sing ngaure China amasum US malemgi superpower ani asigi marakta satharakiba wahaigi langi khwaidigi naubada US officials sing Beijing ga tawnaba makhoigi deling singda makhoigi wakal mangkhre amasum ngawkhre haina China gi foreign ministry na ngasi phongdokre Chinese official Cameroon gi mathakta US na visa gi athingba thamjinkiba amasum access sing freeze tawkiba dugi numit kharani gi mutungda Washington amasung Beijing gi marakta sai asigi unkhanaba hena wangkhatli amasum sayol asida American Congress ki manungda China gi mayokta khwaidigi kanna wangangkiba khara sengsan tawkhre malem gi khwaidigi sakti leibadu oina Beijing na Washington gi muhut sinnanaba economic ki mitrang ama tawbagi amasum malem gi akoibada makhoi gi political ideology sandokpagi Beijing bu US Attorney General Bill Barr na maral sikibadagi ngarang sak liba mai da thaw Haizin bagum thoke adobo America na makhoigi leibak manunggi political gi arubo wathoksing adudagi miyamgi midyeng thaudok hannanaba US Attorney General amasum atai American officials singna China da criticize tawbani haina Foreign Ministry gi nupi wongangloi Hua Chunying na haiki hairiba miyoi sing asina masa khaktagi khanba amasum political gi tongjaba phangnabagi damak mayum leibak gi miyamgi opinion hijack tawba phawba kari su na sungdre makhogi wakhal sing mangkhre amasung ngawre hena mahakna haiki China na US da singnaba natragana mahut sinnanabagi aningba leiti haina Hua na makha taraduna hauzik US na makhogi China policy da rajniti da amuk halakani haina mahakna asa tawi haiki Sparrow amana Swan amagi asadu khangmangamloi haina China gi foreign ministry gi wangangloi Hua Chunying na haiki haina spouse na makha tana phongdorokli